Kurumzari, Ming Tabri Smutaran Uchari, Musimaru Bapauda. Right to education Gimayota entrance test Pavlovadi Lupala Kaya fine Tobada Natana School Adugi recognition for Wakapayai. Mandri Pukri Forest Area da I'm kind of leva Kotolambada MLA Irabona Tinkre. Amadi, Jane Casey the Lupa Ani the Fanganaba Amadi cash transfer scheme, Janhandanaba CPI and Wadep Locre. Mapulpa Pau Pizari. Right to education Gimayota entrance test Pantolabadi Lupa La Kaya fine Tobada Natana School Adugi recognition for Wakapayai. Wafamasi, ISTV Network na Hauzik Manipuri Isuama Oriba Elementary School Gate Ming Chanbada entrance Toba Yani Yaroi Amadi Mission School Singsu Right to Education Gimanung Changatabani Haina Yanariba Asigi Matanda Discussion hour Amapang Topada Advocate CH Momona Fundokibani. Discussion hour Asida Child Activist Oina Kaisam Pradip Kumar Aduga. Program host Oina Advocate Tes Kumar Nasaruyaki. Program asi hayeng February anigi numidang pung taruk taba matamda ISTV 2 channel da aduga nongan bagi February ahumda nungtil pung amada sandokani. Child Activist Pradip Kumar nadi Mission School sing asi RTE gimanungda changadabani haiba wafam handakta amendment taukiba aduda su mayek sengna yauri haiki amaromda advocate momona ek asigi mayota hanjen entrance test pangtholagadi lupa la kaya fine thian batanatana school adugi recognition for kakpayai haiki Masina mama pasi ako ni screening to ba na capitation fee lo bo ragadi mana low riba capitation fee dugi 10 times fine na low yare ahan bada ani subada lai na kari gumba screening test to ta ragadi entrance test to ta ragadi screening na why decision na do masi hoi ta ragadi ahan bada low do si ako na 25,000 fine low yare adu matung da sum tawrigadi 50,000 sin fine low do ne ba Adi karigmo mas lehin jalaga even di recognize to yawi room do provision to yawi ek masasida. Mandri Pukri Forest Area da Ankaina Leva Kotolamba Tata Dipa Tara Amadi JCV Taru ex Minister Y Irabona so Mulaba Matunda Police Sinakre. Taudo Singa Sinutil Pung Anirom Tabada Hangang Police Station Gimanung Chanba Mandri Pukri Rafai Village the Tokibani. Taudo Tofam the Gifong Papa with Matung ina Mafamaduda Lamlongai Development Committee Ko One Loop Amana. How Kibo October Gitang Anidagi Hauna Reserve Forest Ki area Aduda safe package drinking water Amadi at a factory Kaya Sagani Haina JCB Amadi Gari Kaya Season Aduna Leba Korpa Kibani factory sagadariba adugi mapusing adu ex minister amadi angam athogi madi mata kaya yawi haidi mafam adu da leramba forest central division ge official amana fongdorokpada leba kothokuna factory semna bani haina sem sariba mafam adu da forest department ke nursery sapling center ama leramba natana reserve forest area da tawgadaba amasung tawroidaba wafam kaya iduna theppa signboard adu manghan kre masida natana jehi khudingi wan mahosam na chungbada piba uchara lakh amarom amang ata thokre Leba Kotopoki Tabok Chatariba Committee Aduna Tabok Adu Tinglubada Pata Ama Putoraki Pata Adu Revenue Department Ta Achumbra Hanglubada Aran Bani Haba Fundorak Labasu official Oina J Toraktuna Kangalok Tabana Makwiki Tabok Torom Pumting Tingbangam Dabani Haike Lamdamadugi Nupi Mayanga Loinana Mafamaduda Ngasinungtil Kendragi MLA Y Irabot Changlakuna Mafamaduda Leramba Tata Departara Amadi JCB Taruki So Mulaga Hangang Police Station Ge Osida Kusanaki Taudo Siga Mari Lenana Y Irabona Reserve Forest Area da Tauning Tonuma Mong da Tabak Pangtau da Tauba Habisi Ain Giwang Madani Hauzik Manipur Asi Mapu Pandabaga Chapmanare Hiramasi Matanda Mahak Masana Ain Gi Tongda Tengnaduna Lady Makata na Tina Kigani Fundoki Makata action do Masi Logani Masi London Naganaba Tonung with the woman who is the Kana government is going to come with him there. Tonung there random the was in for the last 10 years. Terrorism. Other drug farm at the airport of Torre, I think what you do, Tangin Villa, Hapton Villa, Pesara Pyramid, it is not a real owners of the drug. See it was there. This drug was I don't know. Since the police department should think that there is awareness of the women. They should think that they are to serve the people. Jane Casey the Lupa Ani the Fanganaba Amadi cash transfer scheme Chanhandanaba CPI na Warep Laukre.
Feb CPI Manipur State Council na tha ama chumna chathagadaba miyam gi dabi pukhatpa thabum hodopagi thoramda lokhibani ngasi Imphal gi Rupmal Theatre da pangthokiba campaign hodopagi thoram aduda CPI gi State Secretary Dr. M Nara Langol Iboyaima hanagi MLA Tomba amadi hanagi Minister N Mangisu thoramadu da savyaki Party की कर्मी कया सुसरु याकिबा थरमदुदा वांगांग किबसिना मणिपुर की अपुनबगी सक्तम कायबियारोय मणिपुर दा ILP चना हनगदबनी थबक फंगदबगी अवाबा कोहलु फर्स्ट ट्रैक कोर्ट लिंगु इलेक्ट्रिसिटी डिपार्टमेंट लनाइदा खुसिनबा यारोय अफबा इसिंग मरांग कायना फंगंगदबनी सेंथोक लेतबा अहल खुदिमक पेंशन पियु अस्पा मुथलु लालोबगा वाडी सानो अमदी मतमगा चानद्रबा इलेक्टोरल सिस्टम होंदो हाइबा वाफम सिंग फोंदोनकी Dr. M Narana ngasidagi hawraga tha ama chumna chathagadoriba campaign asigi saruk ama oina yamna maru oiba point ahum APL amadi BPL muthatuna universal oina imung amada cheng kg kuntramanga lupa anigi changda fangalu amadi cash transfer scheme chana hanba yaroi haba wafam sing asi Congress Party ki President Sonia Gandhi amadi atai mari leinaba singda pisilunaba signature campaign chathragani haba wafam fongdoki Makhatana cash transfer scheme chana kiba taragadi cyber crime kaya thorotuna sinwi singna makhoina fangfam thokpa senfam sing adu fangbangam loi haba wafam fongdoki Hujiki cyber criminals mobile haran kam mon bihar mar lo grani secretary hamoi program to pesha yoroi mar ta hekrani yenyu magi gong hibase lapelo resile participate marata case transfer si togono Geographical indication की मतंग दा स्टेट के कमर्स एंड इंडस्ट्री डिपार्टमेंट ने सिंधुनंगा से होटल इंफाल दा सेमिनार कम वर्कशॉप अमा पांथोक्रे Geographical indication registry government of India की मिडियम मखा दा पांथोकेबा वर्कशॉप कम सेमिनार होतोपकी थरम अदुदा assistant registrar of trademark and GI Chennai की Jinaraja G Naidu Federation of Indian Chamber of Commerce की IPR head Ravi amadi commerce and industry की additional director V Tolthang na थरम पुसिंगोने सरया की थरमदुगी की नोट एड्रेस पी की बाद डिप्टी डायरेक्टर हैंडलूम के लामडी कामैना पृथ्वी की ओइना GI रजिस्ट्रेशन लिस्ट मणिपुर की साफी लानफी वांखै फी अमदी मोइरांग फी चनबंगमले लमदमसी हैंडलूम की पोथों निंथिना पुथोपा लम ओइबना खरा हेना लिस्ट चलहनिंगी हाइबा वाफम फोंदोके थरोंगमरी लेना मुटवा म्यूजियम की मैनेजिंग डायरेक्टर मुटवा बहादुर ना मणिपुर की योंग की फी हौरखिबा अमसुंग निंगथौ पालिंगे मतमदा फी सिंग असि मतौ करमना पुथोरखिबनो अमदी हौजिकी मतमदा करी अहोंबा लाक्लबगी हाइबगी मतंगदा वांगांखि कयोंनो साबिना दिया है तागे मणिपुर की थोना आइकोई सिंग लामसिंगा आइकोई अकला थोता मना की होना साबिना दिसी दे मस्ते पूरी का मेकिंग आइकोई पुवाई का सागोना अली थाजो मेरा बाबू हातनी है ना मैं Sakhangdaba singna ngarang numidang pu mapan gamini kuntrarom chapa matanda jiribam taleba alipu water supply gi nongna sengotpa mafam amada hand grenade ani langsilam ne hari mafam aduda ki fangba powder hand grenade ani adu mioi anina langsilam laga chen ki bani hari hand grenade adu ngasi nutil pung ani gamini kuntrarom chapa matamda Manipur Police Commando amadi Assam Rifles ki team amana soidangam dana lokhatuna mafam adumakta da pokhai hankre hari Maira Paibi Luchingbi Lekidabi Hizam Zanu Ima Kombi ki Mapan Lok Suba Lekidabagi Thoram Buning Singduna ngasi Andolan Kaitel Khuyatong da Pangthokre Poire Lemerol Maira Paibi Apunba Manipur na Sinduna Pangthokbe Thoramadu da Miamna Ima Kombi ki photo da Laisu Katuna Ikai Komnabu Utki Thoramadu da Father of Social Worker Thanauzam Iboyama Poire Lemerol Maira Paibi Apunba Manipur ki President Longjam Memchau Bidevi Mewa ki President Pebam Ibem Nungsi Su Saryaki Amuko gi President K.T. Ramana Landamasi gi Thona Fabi Ima Singi Marata Lekitabi Ima Kombisu Amani Maana Hingge Matamda Manipur gi Damakta Hanba Laitana Kathopaga Loinana Miam gi Yafagada Bathabaka Pakalam K Maana Makatana Landamasi the Toliba Tonga Tonga Bathodo Wato Amadi Manipur Bukan and Nabohona Libasing Equi Puna Tenaminasi High K King Chepa Mayang Masapo Paraga Hasilapa Piandaba Pongdopa Momoko Kawinupi Masa Actress Ama Sandenda NSN IM ki living stone anan kauba opangonda taugiba thong adubo pendaba phongdokpagi Manipur miyamna sangsenba khongjang amada security force na pawbi ama hatkiba asigumba security force ingi yamne henaka henba thong ase ima kombi gumba ima amatang layramba tarabadi ngasigi sarkar sina Sathariba miot mine amasung security ki miot mine ise kharegi makhai di thengnaram gadra haibase aigi wakhanda de leije
ngasi thoramadda TH iboyamana Manipurgi damakta Kanjaramba Thona Pabi Kombi gi Muti ama mafam chaba yengduna thamnana bohona batangai fadre miyebana tawge khan kiba thabakta mai pak loidaba leite haike akhoi horiba yawse arim le magan tumse matam yam kuin mi kaya shigre kaya amna awaba tadar naikre budiksu kaya sirpuyari asha akhoi kauthok pumji akhoi thamoi derkhoi kinjo thaji jakta bai khoi thong namsha Manipuri marcha khudik makki thamoida adum mangan dana lebiu akhoi matam kru de chem chadana akhoi tension da ya de haibo wa pumse machigi meeting la khoi gi wari amoina lobiu Amaramda Mapanrak Suba Lekiraba Ima Kombi ki Thoronga Madi Lena Ngasi Khwaraman Bazada Poire Leveron Mera Paibi Apunba Manipurna Sindura Lamtu Singdokre Amod Akai Kaya Singdokiba Aduda Kaitel Fambi Ima Ibe Singsu Saruk Yaki Poropat Police Station gi manung chanba Kurai Sazo Lekai Awang Lekai da Asiba Nupa Amagi Hakchang Ledamle Thodo Singasi Ayupung Tarama Thoirom Tabada Nga Faba Mio Karana Tinarakpadagi Kangarakpani Lekitaba Mio Adugi Mamingna Wainam Goroba Apopa Madan Kawi Jahi Kuntra Mangarom Sure Kongpal Chingambam Lekai Dagini Lekitaba Mio Asi Mamang Jahigi December Taragi Numidanga Lekai Datoba Isayama Yemba Toki Badagi Ngasi Fawati Bakandana Ledapani Asiba Hakchang Police na Lokalaga Janimski Mokta Thamkre Imphal gi airport agi fakiba drugsingi asengma mapu puto SIU hingathalu haiduna miam gi khongjang leptana changsili singjamai apunma nupi lup singjamai ketel nupi lup amadi kara singjamai unina sinduna singjamai ketel da nomagi sintha leptuna wakan mifam chathakre kada head office ki advisor Tingom Mangina Manipur Sarkar na thodo adu da January ba drug ke asengma mapu Manipur Sarkar na putokadabni haike Prajamayana imagine singna Manipur ki security personnel ke amrumna army personnel ke amrumna highly problem singa do ego ticket to mero barabaduna Manipur ki mangjin dana lebiri ba sinjamai mai ge imagine ke ana sigumba kathila sida pambire erga iti sanama drana ama pambiri ba se masibatik sawa pot adune Kongjang asi Khongampat Apunma Nupi Lupna Sinduna Khongampat Khunogdasu Jangsan ki Sagolban Apunma Lamjing Nupi Lupna su Lining Thau Khamlama Community Hall da Wakamifam Chathaki Kongjang asida Nupi Samas ki President Ramani All Manipur Tami Chingmi Apunma Nupi Lup ki President S Momon Lai Masusarya ki Ramanina Manipur Sarkar na Nisa Thingbagi Mahuta Yokhatuna Leire Fakiba Drugsing Miyama Mangda Puthokadabani Jenaba Miyoi Singmatik Chabadandi Pidrabadi Hena Kanba Kongjang Jangsingani Haiki Rakana Mangi Baneva, Mashia two Matam Dragadi, Yaroi, Manipur Puna Maxino Mangandare, Adula Moina Tanari, Pasha Pibana Putorapa, Adu Pasha Pibana Supa, Masi Yaroi, Aduna Hataki Matansida, Sarkana, Una two Matamda, Guli Paraiba, Toriba Mayam, the two Matam the Putopiu, Aduna Dragadi, Sha Oiro, Misha Oiro. Pairakwa Toriba Mishido, I in the Matamuina, Matikshava than the view. Aduna, Ishayi Maram da Matikshava than the Pidana, Manipurasida, I in Katabana, Oidunagasi, Patabashim Hindala Asia, Sarkana, Masisum Tokum to E, Tumamatanda, I in Tachi, Uli Putora, Aduna Praja, my being sincere, Domina Labanga Maroi. Senapati ki DC office ta Manireda na Paikhatpa solar power plant ki Mari Lenava Chang Manireda gi Director L Manglem na ngasi DC PK Jada Kusinakre PK Jana Senapati DC da Maigi Awaba kaya matam kaya gi mamangdagi leramba adu power plant asi Paikhatpadagi Maigi Awaba leitre Manireda gi thabak thorom asida Manipur Sarkar na akhanaba miyeng changhaningi haike. Even the maintenance is quite good, and I hope that after this signing off, handing over and taking over, the maintenance contract also which Manireda has signed with the service agency, they will be giving a good contribution, and not only till 2017, even beyond that, I hope that our office will be running on this system. And even though it's as of now alternative mode of power supply, but I'm very sure that it will become the main source of power supply for us and will be less dependent on the generator or the power department supply. And I again thank Manireda and Government of Manipur for having chosen Senapati District Deputy Commissioner's Office as one of the pilot projects. December ki tang tarama pandagi kumapan fauba phamkiba korkom gi oiba mifamda UPPK bu korkom dagi tantopagi matangda laukibu wareb
052 adubu thabak ta onthonaba korkom amadi UPPK gi luchingba singna hokba January kunipan amasung kunthama thoida punna faminaraba matungda January gi tang kunthama thoida UPPK bu korkom dagi mapung fana tanthole haina korkom gi media coordinator H Porei na thatrop cherol amana hairi UPPK tanthokibagi matangda cherol asina makhatana khangalali Sagolban Maino Lerektagi UPPK gi advisor Maisnam Biren Elias Chamba Thamai Bandagi chairman Bon Bihari Elias Langamba Kwakaichal Moirang Purel dagi External Affairs Secretary Lausangbam Kriti Babu Mangang Elias Uraba Mayang Imphal dagi Assistant Publicity Secretary Laisram Ranjit Elias Kuman na Korkom da Saruk Yarambadagi Marimakhong Amata Taklamdana Chen Kibani Hairi Waheng Lekai dagi General Secretary Ningthozam Santi Elias Tingnemba Mangang Konjeng Lekai dagi Finance Secretary Lampola Pom Inaucha Elias Birjit Amadi Konthozam dagi Organization Secretary Konthozam Hemesor Elias Tingkhaina Chingneningai Oiba Mongda Fakraba Matungda UPPK Manungda Kangkhong Chaiba Fibam Ama Oirakpana Maram Oiduna UPPK asi Korkomgi member party Ama Oina Lebeda Matik Charaktaba Amasong Masigi Mathakta UPPK gi luchingba singna India gi agent singa samnaramba Amasong Wari Sanaramba Loinana India ga Wari Sanadaba Haiba Korkomgi Warep 049 bu Thugaiba Kaya Asina UPPK bu Korkom dagi Tanthokibani Hairi Kakching Wairi Senapati Lekai dagi Jahitara Taret Khaktangai Binupi Macha Amabu Jarangpat Mamang Lekai dagi Yengkokpam Premesor Kobamyo Amana January gi tang kumangada faraga ijet mangan khibagi matangda ngasi Manipur State Commission for Women's na Kakching Wairi Senapati Lekai da leba victim gi mayim da chatuna unakre hairi Mamang thagi tang tarama panda Thawal district ki district gi mimana jabi chei tara humdoi rom da ngai ribi nupi macha amabu waithau sangom sang khul dagi kora kauba chei humbutra rom suraba ahal amana ijet mangan kiba thawom bu disabled peoples ki apex body ni hariba state platform of disabled people organization Manipur na yaning da wafungdokre athuba matamda Manipur sarkar na kora gi mathakta an gi oba cherak pi gidabani haina organization asina chief minister da su memorandum ama pisingkre haina organization gi president Dr Sapam Jasobantana Manipur press club ta pangthopa pawmisinga unabada phungdokre thawdo si matangda imung manung na complaint ama tawrabasu thabak amata lokhataba bu pendaba phungdokhe sarkar na lokhatpam thokpa thabak sing lokhatpiu haiki Atopa Kwiki Central Government Kwiki Pizariba Kwiki Pizariba Kwiki Memorandum as Commissioner Disability National Human Rights Commission Secretary Disability Division Ministry of Social Justice and Empowerment Singba Kaya so Kwisi Singsi Kwai Thazagani Private school amatada mahiroi mingchan bada screening test tawandoi amadi RT ek mapungfana chan hangani haina education minister M Okendrona lokhalal liba khongthang adubu KSN na thagapa phungdroli amaramda sarkar gi ayaba yautana myoi kharana mahiroi singbu lalon pokumna school kaya linkadiba asigi mathakta sarkar na lokhape yaba thabuk sing lokhapiu hairi Lamdamasida Ladiba Sakana recognized the school sing Sakana Masakhandopa Amadi and Gueba Miang Tamnanabagi Damakta Desam the Jangsiliba Kongjang Asida Lamdamasida Ladiba Miam Namating Pangbio Haina Desam Gerol Amana Kangalali recognized the ba school Masing Taramarigi Maming Fundora Pagaloina Sakana Lokopam Topa Tavos in Lokopio Haina Kangalali Tera Lokrapam Lekai the Laban Pima Chakata you ever hope home the Indigo Infal Betsky staffs in the Anboina Sa policy launch Stokre Home as the lady Bangang in the Jing Chak Amadi pencil column sing Yauna Tarkar over Polam Sing Kusinakre Polam Sing Asina Karada Oidabasu Angang in the Kanagani Kanduna Taba Sipakapani Hana Indigo staff Amana Fundoki Amarom da Hope Home Giderata Nilbrina Mating Pambibagi Damakta Tagapa Fundoki Class 8 tamliba Mairisina Class 9 the Soidana Maite Mek Tamgani Central Schools in the Maite Mek Tam the Bagi Matang the Milaga Education Minister Gawari Sanaduna Lady Haina Milagi Gerald Amana Kangalali Lol Mayeg Simba Pungfana Chakot Purapagaloina English in Tarahum Digi April Tam Manga Fawdadi Maite Meki TET Soidana Taunana Manipur Sakana Council of Higher Secondary Education Manipur the Marile Nebakudimok Sinakri TET Asida Yawada Mai Park Nabakanagum Sina Coaching Center Kaya Hangdorali Amadi advertised Tauduna Miamda Kangal Alabasu Milana Laliba Fabrigi Tang Tarukta Milagi Maylusanda Puna Famina Duna Wakal Taminana Baningsinglali Makatana English in Tarahum de Pantoko Maite Meki TET coaching Hangdana Basu Kangalali Tribal Disabled Singi Dabi Sing Manipur Sakana Atubamatan the PBO Haina Memorandum Pisin Kibadu February Town Tarafabu Manung that Tabak Haina Old Tribal Disabled Manipuri President Momo Tatangna
ngasi nagaram da leba union asigi office da pangthokiba pawmising unabada phongdokre union asigi dabising February tang 10 fawi manungda thabak to onthoktrabadi khongjang changsingani haiki government da apai matam pilibni depa deten manungda Manipur government na si koi da response sama lai cha de koi mukha ta budi koi agitation any agitation na koi tauna na koi idum gi site thorang lai cha dai na agitation tawi mong de koi kon na koi decide tawni Manipur ki hausi oriba law and order amasung sel thumgi fiba masida Manipur ki governor na khuthing jibina ba Naga People's Tribe Manipur State na dawi tauri Franasi ki secretary Athwan Abon Maina thadropa cherol amada aujik paliba SPF sarkar asi law and order da fail ore loinana sarkar asi karaga da fibam da leire lalobu singna state security force singi marakta yausing kre masigi chapsaba khudam handak thorak liba thodu singna sakini home minister na su masigi matang da wafam kaya phongdokre amarom da chief minister na jing amasung tamgi marakta thong manaba chawkhatpa ama purang na ba wafam phongdoki badu mipum khudimang na khangnaraba chawna binamba mani asigumba minamba asi kayam kuina chathagani hangri SPF na hauzik oriba fibam asida ruling amasung opposition members sing yauna house committee ama semduna security lobada senja thumja tawriba amasung sel thum niyom chumna sizina jiba asi tijinana ba house committee ama semnana ba puning chingsili moirang them nongalapa apokpa laikhidraba M Gaurachan mayang Imphal thana laikai da leibana manung matam chadana laikhidabada pripak prona nungaitaba phongdoropa galoinana ekai khumnaba ulali lubasigi assistant publicity and propaganda secretary Shunil N na thadrokpa cherol amada mahak masagi anaba amadagi matam sangna laikan naramlaba matungda haukiba January kumapanda hospital da laikhidabani ma kuntaruk shuba basic military training loiduna maning makha tamba leibak ama purana bagi lan thengda ninghanaba leitana achangba lanmi ama oina loop asina sizinaba thabak thorom kaya pangthokpada thodang yaramba yawalanmi amani mahakna loramba thodang kaya loop asina mentionba wahauragani mahaki imung manungna thengna hauriba awabada susaruk yari hairi Imphal Jatra Association ki sumang lila nachom ngasi preso utkre kurai ahongai da leba bamun santi mandopta utkibalila asigi aiba amadi director na Ranjit Ningthozani Tara nipan subas sikna PLA ki cadre ani mamang thagi tang kunthra mathoida kongkham awang lakai dagi fare hairi fagalaba miyo ani adudi huirem nandeshwar je yanghai gani pan apopa lekhidraba nilamani kongkham awang lakai amasung mayengbam manglem je yanghai gani pan apopa lekhidraba angau awang jiri maning lakai dagi ni Fagalaba Animak Nambor Police Station da sinakre hairi NG.SANJOY Thawala Sinduna Scheme Masiki Matang da Awareness Program ama Ibotombi Memorial Complex Herok ta pangthokre Tharomasida Education Minister M Okendro MLA Chandel Nunglur Victor DC Thawal G Ranjit ADM L Navukeshwar Susaryaki Minister na miyam na scheme asibu ningthina khangau tabana jahi ki gram sawa famada kari kari pakhakadage haibana chingba Kangau dabana scheme asi mai papangam dabani maramaduna asiguma tharomasi yamna maru oi haiki Mapan suba sumang lila ningtam kumay inisini tarani thoigi ngasi narol khongthang artist association gi lila nungsibagi damak utkre lila asigi ayibana Y Manini director na L Ibotombi Sarmani hayeng Tomten Artist Association gi lila nasunglangi utkani Wangkai mayum lekta lupa lak tara manga changna sagadaba community hall amagi jatra ngasi yasko kendra gi MLA E Chana hunkre thoromaduda ward number 20 gi councillor L Tombi Devi amadi lamdamadum gi miyamna saruya ki MLA na sports amadi atei deva karma kaya pangthokpa yagadaba community hall asi sabada quality control taunaba lekai gi miyamna yengsimbiu haiki koi MLA gatang da su depend tawbusi masida nataba isagi oina pona su isana mating panggibne haibse haibda wakhanda su nungai jawa masoi phawgene na I masida mating pangda khut angupiro meam da su admaina khandi gane haibse ai khanjai January gi tang kuntra da Congress Party gi loisangda Mahatma Gandhi lekhidabagi thoram pangtokpada MLA ahum kaksaru yakiba asi India gi mayokta changsile ba lebak miyam gi achumba ningtam ihobu thenglabasu thengna ngasi khanglapani haina aina thengkraba URF ki Secretary Information and Publicity AKP Badal na thadropa cherol amana hairi Zerol asina makhata na phongdoropada political right pu masakhangba haibsi leba asigi tungi lambi semani miyam gi political right asi karigumbada su mapal gi pangal amatana namthaba yaroi amasung namtha loidabani haiki
India na makhoi freedom fighters simbu ningsin handuna chauthok sabagum jinglei paki ngasigi mirol bu hayengi mirol na awang bathak ta ikai khumna bu utuna ningsin hannaba chokthaba thidana honagadabni hairi ngasigi mirol na India gi mayokta isagi ningtaba hanjinana ba chathariba lantheng asimak puwari na piba political right amani hairi karigumbada hai singba India gi khaido khaijingi minamba Moithiamda Thukraba Kanagumba Singh Adudi Malemda Myoipo Oina Polakpagi Janafam Khangraba Myoy Mapo Amani Hairi India gi Makhutagi Jinglei Pake Ningtamba Hanzil Hansi Hairi Hauzik Sanabagi Pau Ngasi Sanabagi Pauda Dr. Kanti Mukherjee Invitation Hockey Tournament के final match da Manipur Police Sports Club amadi Maira Basikong anina sanaragani hockey Manipur na sinduna Kumalapa Hockey Stadium da chathariba tournament asigi ngasi sanakiba ahanba semi final match da Maira Basikong na ARC Silongbu tie break da goal nipal tarukta thoiduna final changkibani normal time da team animang na goal match asigi winner gi damak tie break na decide tauki maduda Mairana ARC bu goal nipan tarukta thoikibani normal time da Tompo Kiran Kumar amadi Jinjinna ki tie break da ARC gi M Sasi Kumar na inba stroke amada Maira gi goalkeeper na save tawduna Maira final changkre anisuba semi final match da Manipur Police Sports Club na Hockey Union Lariambam lekai bu goal mari sinoda thoiduna Manipur Police Sports Club final changkibani Manipur Police Sports Club ki goal mari adu adebana goal ani aduga Tarun amadi Priyo Kumar na goal amamam chankhi Kumalampak Sai SAG Indo Stadium da ngasidagi anirak shuba IFMA WMC Indian Muay Thai Challenge Cup hodokre punna tim tara nei thoina saru yagadaba tournament asi hodopagi toromda Muay Thai Federation of India gi President NG.SANJOY Muay Thai Federation of India gi Secretary General Manglem Jao Federation asigi Executive Member Papulung Kamai amadi Federation asigi Senior Executive Member PS ki Tacho Susar Yaki Challenge Cup asi Hautopaga Mari Lainana Muay Thai gi demonstration su utki Loinana Federation asigi President NG.SANJOY da Laliba March Thadagi Turkey gi Istanbul da Pangthogadoriba Sub Junior World Kids Muay Thai Korea gi Seoul da June Thada Pangthogadoriba Indo Asian Games amadi Jahi asigi September Thada Russia da Pangthogadoriba Sports Account Combat Games da Saruk Yanabagi damak Challenge Cup asidagi khangani aduna sanaroi sina thawai yauna sananaba phongdoki Challenge Cup asi haudopaga mari lenana thangtagi so kaya su utki Juvenile Association Coaching na sidurang ngasitagi Kakching Makha High School Playground da District Level Football Championship haudokre ngasi sanaki ba ahanba match da UBSA mantak na KPSC Kakching Khunyai bo goal ama sinoda maitiba pikre anisuba match da AVO Kakching YD amadi YPO Sora sanabada goal amata chanaba ngamdana draw chatkre Manipur Veteran Cricket Association asinduna Luang Popa Cricket Stadium da Chatariba Veteran Cricket Tournament ki ngasi sanakiba match da Cyclone thangmaiba na Blue Hawk Khuraibo wicket tareta thoikre match asigi man of the match na Cyclone ge Ninghor na ball kunithoi da run kuntrama thoi lauduna man of the match takre Bisum da Chathariba Athopa Manihar Singha Memorial Kaisamthong Kendra Super Soccer Tournament ki ngasi sanakiba match da HLCA Hodam lerangna YIC Longjam lekai bo goal manga amada YLLA Ningom lerangna IPMSC Irom Pukri Mapal bo goal manga sinoda maitiba pikre Khongman ge Akampa ground da Chathariba Rainbow Cup ki ngasi sanakiba ahanba semi final match da Blackberry Imphal na YDO Tera Lukram lerakpu wicket tarukta thoiduna final changkre anisuba semi final match da KCC Khongman amadi ET Uchekon anina thasgi marida sanaragani Kiamgai da Chathariba Khageba football tournament ki ngasi sanakiba match da KHFC Kiamgai bu TSC Bamon lekai na ball mari anida aduga LT Faidingana Aniska Lamfebu goal ahum anida thoikre Kangaboki Basu ground the Chathariba Devla Memorial Cricket Tournament ki ngasi sanakiba ahanba semi final match da Kal Kawana WYC Khagembu
Wangkhembu run mapanda thoikre man of the match na Carlgi Robertson na takre Mayang Imphal gi Tamu Water Sports Complex sa sathariba Kurumdoirak Shuba National Canoeing Sprint Championship ki ngasi sana kiba tongan ba event singda mai pakraba sing adudi sub junior boys 500 meter C2 da Manipurna gold medal Uttarakhand na silver medal aduga Delhi na bronze medal fangkre 500 meter men ke wanda SSCB na gold medal Manipur na silver medal aduga Madhya Pradesh na silver medal fangkre 500 meter K1 women da Madhya Pradesh na gold Andhra Pradesh na silver aduga Manipur na bronze medal fangre 500 meter C1 women da Madhya Pradesh na gold Kerala na silver aduga Manipur na bronze medal fangre 500 K2 junior girls da Manipur na gold medal MP na silver medal aduga Kerala na bronze medal fangre 500 K2 sub junior girls da Madhya Pradesh na gold Manipur na silver aduga UP na bronze medal fangre hari hayang makata ba competition sing pangthokani hari ngasigi ba inga sagi pau pisari ICAR lamfe patagi fongba pawi matung ina ngasigi khwaidagi saba degree Celsius kuntaru dasmik mga khwaidagi ingba degree Celsius taru nungshita yawa ising manrigi chang ayuta chada humudra taru nungchildana chada nifunitoy nungjugi chang millimeter sunyani Luis Lokudamaru iba paw mo kana pizari Right to Education ki mayota entrance test pangtholabadi lupala kaya fine tawbada natana school adugi recognition fawba kakpayay Mantri Pukri Forest area da Ankai na leba ko thorambada MLA Irabo na thingkre amadi chain KZ da lupa ani da fangana ba amadi cash transfer scheme chanhandana ba CPI na warep laukre ngasi da STV na pizaba paw mata sinjari ngi tabri bisu mukana kramjari